Manitoiba, nang paisa yamna tanba pambrabu, nang na tawjakhiba aranba aduna maram oiraga nang fine oina nangi leriba yum ingkhol kana chingba punamak hospital da nangi biryani adu charubadagi naduna leriba miyoising asida pigadabane. Manitoiba mahaki nupiga punna sahargi mafam amada leirami. Manitoiba thoiba kauba nupa amagi hotel amada biryani thongba nupa amani. Thoibagi hotel adu Manitoibagi biryani adu hawi haina maming sagrak kaina chatlami. Nufi ai ta thoibagi hotel da biryani hauba yaubase ai leplage. Ai isagi hotel ama hanglaga biryani asi haurage. Madu oirabadi aisu ta thoibadona paisa mayam pairani. Karigino ta thoibana nangi thagi paisa sak naina pidrabaro natraga mana kari akaiba wa hairak mafam aduda adum tawbana phanida. Karisu hairakte mana piriba paisa aduna kari kanadoino haujuki matamdabo mana piriba paisa adudi somatangi lupa lising kun khaktani. Lupa lising kun duna haujuki matamda marek mahau thokpa punsi amabu matau karamna hingani. Manitoibana mahaki nupigi wa adubu thawoidabida thoibagi manakta chatlami. Ta thoiba ai hotel asidagi ai toklage masi hairamgena ai lakpani ta thoibagi manakta kari tawba yaurage. Nangi thagi paisa adu yamde haibairo aina piribado lupa lising kunni aduga atokpa dukanda nangna yaurabadi lupa lising tarani mayamna pinaribado haujuki matamdabu lupa lising kunna kaitawgani. Aisu ngasidagi ai isagi hotel ama hangduna honajarage. Mathangi numittagi Manitoibagi hotel adu hanglami aduga thoibagi hotel adudi mi kana amata changkhidre. Mioi khudimak Manitoibagi hotel da loina changlammi. Kamdawni tawribase ai hotel asidi nongmagi mi changba sum hantarakle. Mi loina Manitoibagi hotel da loina changkhre. Matam sum haukhre Manitoibagi hotel adudi mi yamna changlammi aduga mahakti paisa yamna pairammi. Maruki biryani se nongmagi hekcha howdabada pukse hangi sak phanayam sarabasu puk thallu songa yadi. Marupna aibu nungsibagine numit khudingi lakpiyo marup. Mathangi numita tongba kauba nupa macha ama mahaki hotel da laami. Tadagi biryani se mafam asidadi maming fazana chatle. Ado tadagi biryani se plate amada lupa chama asidi yamno hongban khreda. Aina mapalamda sabadadi plate amada lupa changa fi. Adusu tadagi plate asigi tangkhai gumbani. Tadagi sidi lupa chamagi asina pukka loin thankre. Aduga mapalam haibadi Delhi gumbadadi lupa changa gi sarabasu puk thalu yadeda. Aseng maro nang haisibo aikhoidi mapalamgi chanabiga karimta khangdeda. Numit amadagina numit ama fawba hotel asi panaduna leirabanina. Aseng mane ai ngarangda Delhi dagi yumda lakbada ngari. Adubu tadagi biryani se akhoigi lam asidadi maming phajana chatle. Aduna tadagi asida laklebani. Haujiki matamdabu lupa chama sina kaitawdoino tadada hena mangjabana heloidro. Manitoiba mahausana Karam Chaoba nupa amani apelai chudaba nupa amani. Tombagi wado tabada mahaki lupa chama piriba biryani adu mamani hengatlage khalami. Nufi aigi hotel da maning lekai tombado laami. Mapalamdadi biryani amagi mamalse lupa changa pi hai. Aduna aigi se lupa changa magpidrabasu lupa sahumda yolage khaline. Karino matam naiba kibikta nangna asuyamna ahenba pamlibase
ꯍꯧꯖꯤꯛ ꯄꯤꯔꯤꯕ ꯂꯨꯄꯥ ꯆꯥꯝꯃ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯡ ꯑꯗꯨꯝ ꯌꯥꯎꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯃꯃꯜ ꯍꯦꯟꯒꯠꯂꯣꯏꯁꯦ. ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯇꯝ ꯇꯝꯃꯨꯁꯤꯗ. ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯁꯤ. ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥ ꯑꯗꯨ ꯊꯋꯥ ꯁꯥꯗꯕꯤꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯕꯤꯔꯌꯥꯅꯤ ꯑꯗꯨ ꯂꯨꯄꯥ 400 ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯅꯤꯊꯣꯏꯕꯒꯤ ꯍꯣꯇꯦꯜꯁꯤꯕꯣ? ꯂꯨꯄꯥ 100 ꯄꯤꯕ ꯕꯤꯔꯌꯥꯅꯤ ꯑꯁꯤꯕꯨ ꯂꯨꯄꯥ 400 ꯑꯣꯏꯔꯝꯃꯤꯁꯤꯕꯣ? ꯃꯁꯤꯗꯤ ꯇꯥ ꯊꯣꯏꯕꯒꯤ ꯍꯣꯇꯦꯜꯗ ꯑꯣꯏꯅ ꯆꯥꯔꯨꯕꯅ ꯐꯔꯅꯤꯗ꯫ ꯃꯅꯤꯊꯣꯏꯕꯅ ꯃꯥꯒꯤ ꯕꯤꯔꯌꯥꯅꯤ ꯃꯃꯜ ꯍꯦꯟꯒꯠꯂꯨꯕꯗꯒꯤ ꯊꯣꯏꯕꯒꯤ ꯍꯣꯇꯦꯜꯗ ꯂꯣꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯆꯪꯈꯤꯕ ꯑꯗꯨ ꯃꯅꯤꯊꯣꯏꯕꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩꯅ ꯃꯃꯜ ꯍꯦꯟꯒꯠꯂꯨꯕꯗꯒꯤ ꯑꯩꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯆꯪꯂꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯇꯥ ꯊꯣꯏꯕꯒꯤ ꯍꯣꯇꯦꯜꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕ ꯇꯥꯔꯕꯗꯤ ꯑꯩ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯇꯣꯉꯥꯟꯕ ꯃꯑꯣꯡ ꯑꯃꯗ ꯕꯤꯔꯌꯥꯅꯤ ꯑꯁꯦ ꯑꯃꯨꯛ ꯍꯧꯔꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯃꯍꯥꯛꯅ ꯁꯟ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯠꯇꯨꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯤꯕ ꯁꯟ ꯈꯔ ꯍꯥꯞꯇꯨꯅ ꯕꯤꯔꯌꯥꯅꯤ ꯑꯗꯨ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯍꯥꯟꯅꯒꯨꯝꯅ ꯀꯁꯇꯃꯔ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯦꯂꯥꯏ ꯆꯨꯗꯕ ꯃꯅꯤꯊꯣꯏꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯁꯟ ꯑꯁꯤ ꯂꯩꯔꯕꯗꯤ ꯑꯩ ꯄꯩꯁꯥ ꯇꯣꯡꯕꯗꯤ ꯂꯥꯏꯔꯗꯅ ꯃꯥꯡꯕ ꯇꯥꯔꯦꯗ꯫ ꯑꯗꯨꯅ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯁꯟ ꯑꯄꯨꯝꯕꯁꯦ ꯃꯤꯅ ꯂꯧꯕꯤꯗꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯥꯞꯂꯒꯦ꯫ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯃꯃꯜꯁꯨ ꯈꯔ ꯍꯣꯡꯒꯅꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯗꯅ ꯐ꯭ꯔꯦꯁꯅꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯔꯤꯕ ꯁꯟꯒꯤ ꯃꯍꯨꯠꯇ ꯑꯄꯨꯝꯕ ꯁꯟ ꯑꯣꯏꯅ ꯍꯥꯞꯂꯒ ꯊꯣꯡꯕꯗꯁꯨ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯒꯤ ꯃꯤ ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯦ꯫ ꯃꯔꯨꯞꯀꯤ ꯕꯤꯔꯌꯥꯅꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯈ꯭ꯔꯦ꯫ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯞꯂꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯕꯤꯔꯌꯥꯅꯤ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯂꯝꯃꯤ꯫ ꯑꯩꯒꯤ ꯕꯤꯔꯌꯥꯅꯤꯁꯦ ꯍꯥꯎꯗꯤ ꯐꯖꯅ ꯍꯥꯎꯕ ꯖꯥꯠꯅꯤ꯫ ꯑꯩꯅ ꯑꯄꯨꯝꯕ ꯁꯟ ꯍꯥꯞꯂꯕꯁꯨ ꯃꯤ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯎꯅ ꯆꯥꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜꯒꯤ ꯃꯃꯥꯡꯗ ꯑꯃꯣꯠꯄ ꯆꯥꯗꯨꯅ ꯂꯩꯕ ꯀ꯭ꯋꯥꯛ ꯃꯌꯥꯝ ꯑꯃ ꯎꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯩꯁꯥ ꯍꯦꯟꯅ ꯇꯥꯟꯕ ꯌꯥꯕ ꯑꯃ ꯂꯩꯔꯦ꯫ ꯑꯄꯨꯝꯕ ꯁꯥ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯄꯩꯁꯥ ꯑꯗꯨꯝ ꯇꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯍꯟꯗꯛꯇꯤ ꯄꯩꯁꯥ ꯇꯤꯡꯗꯅ ꯕꯤꯔꯌꯥꯅꯤꯁꯦ ꯍꯦꯛꯇ ꯍꯧꯔꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯑꯌꯨꯛ ꯉꯟꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯀ꯭ꯋꯥꯛ ꯑꯗꯨꯕꯨ ꯐꯥꯗꯨꯅ ꯕꯤꯔꯌꯥꯅꯤ ꯊꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯔꯨꯞꯀꯤ ꯕꯤꯔꯌꯥꯅꯤꯁꯦ ꯍꯥꯟꯅꯒ ꯃꯍꯥꯎ ꯃꯥꯟꯅꯗꯦ꯫ ꯍꯟꯗꯛꯀꯤꯁꯤ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃ ꯇꯧꯏꯗ꯫ ꯍꯣꯏ ꯃꯔꯨꯞ, ꯑꯩꯅ ꯑꯇꯣꯞꯄ ꯕꯤꯔꯌꯥꯅꯤ ꯃꯆꯜ ꯈꯔ ꯍꯥꯞꯄꯅꯤ, ꯑꯗꯨꯅꯅꯤ꯫ ꯃꯁꯤꯅ ꯍꯦꯟꯅ ꯍꯥꯎꯇ꯭ꯔꯅꯦ? ꯑꯩꯗꯤ ꯍꯥꯟꯅꯒꯤꯗꯨꯅ ꯍꯦꯟꯅ ꯍꯥꯎꯏꯗ꯫ ꯍꯟꯗꯛꯀꯤꯁꯤꯗꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯗ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯄꯩꯁꯥ ꯇꯤꯡꯗꯕꯤꯗ ꯕꯤꯔꯌꯥꯅꯤ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯏꯔꯗꯨꯅ ꯃꯌꯨꯝ ꯑꯃꯗꯤ ꯀꯥꯔ ꯐꯖ-ꯐꯖꯕ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯕꯤꯔꯌꯥꯅꯤ ꯆꯥꯔꯨꯕꯗꯒꯤ ꯏꯃꯨꯡ ꯑꯃ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯃꯤ꯫ ꯅꯈꯣꯏꯅꯗꯤ ꯕꯤꯔꯌꯥꯅꯤ ꯆꯥꯔꯨꯕꯗꯒꯤ ꯅꯥꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯅꯈꯣꯏꯅ ꯆꯥꯔꯤꯕ ꯕꯤꯔꯌꯥꯅꯤ ꯑꯗꯣ ꯀ꯭ꯋꯥꯛꯀꯤ ꯕꯤꯔꯌꯥꯅꯤꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯅꯥꯔꯤꯕꯅꯦ꯫ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯈꯣꯏꯅ ꯆꯥꯕꯗꯤ ꯃꯅꯤꯊꯣꯏꯕꯒꯤ ꯍꯣꯇꯦꯜꯗꯒꯤꯅꯤ꯫ ꯃꯥꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯔꯝꯃꯣꯏꯗ꯫ ꯑꯩꯅ ꯈꯜꯂꯤꯅꯦ ꯍꯟꯗꯛꯁꯦ ꯃꯥꯒꯤ ꯕꯤꯔꯌꯥꯅꯤꯗꯣ ꯍꯥꯟꯅꯒ ꯃꯍꯥꯎ ꯃꯥꯟꯅꯗꯦ ꯍꯥꯏꯅ꯫ ꯃꯁꯤꯒꯤ ꯃꯅꯤꯊꯣꯏꯕꯁꯦ ꯄꯩꯁꯥꯗꯤ ꯌꯥꯝ ꯆꯣꯞꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯈꯜꯂꯨꯗꯦ꯫ ꯑꯩꯅ ꯈꯜꯂꯦꯕ ꯍꯟꯗꯛ ꯄꯥꯏꯔꯛꯄ ꯀ꯭ꯋꯥꯛ ꯃꯌꯥꯝꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ, ꯃꯁꯤꯡ ꯌꯥꯝꯅ ꯍꯟꯊꯩꯌꯦꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯊꯣꯏꯕꯁꯦ ꯍꯟꯗꯛꯇꯤ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯁꯤ꯫ ꯍꯌꯦꯡ ꯃꯥꯅ ꯀ꯭ꯋꯥꯛ ꯐꯥꯗꯨꯅ ꯕꯤꯔꯌꯥꯅꯤ ꯊꯣꯡꯂꯤꯉꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒꯅꯦ ꯃꯥꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯂꯨꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯅꯤꯊꯣꯏꯕꯅ ꯀ꯭ꯋꯥꯛ ꯑꯗꯨ ꯐꯥꯗꯨꯅ ꯕꯤꯔꯌꯥꯅꯤ ꯊꯣꯡꯂꯤꯉꯩꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ꯫ ꯃꯅꯤꯊꯣꯏꯕ,
ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯕꯤꯔꯌꯥꯅꯤ ꯑꯁꯤꯗ ꯀ꯭ꯋꯥꯛ ꯍꯥꯞꯆꯤꯟꯕꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯪꯂꯦ. ꯍꯧꯖꯤꯛꯇꯤ ꯅꯪ ꯂꯥꯏ ꯂꯥꯛꯂꯕꯁꯨ ꯅꯪꯕꯨꯗꯤ ꯀꯟꯕ ꯉꯝꯂꯔꯣꯏ. ꯑꯁꯨꯝꯅ ꯇꯧꯕꯗꯒꯤ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤꯔꯝꯃꯤ. ꯃꯅꯤꯊꯣꯏꯕ, ꯅꯪ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯕ ꯄꯥꯝꯕ꯭ꯔꯕꯨ ꯅꯪꯅ ꯇꯧꯖꯈꯤꯕ ꯑꯔꯥꯟꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯐꯥꯏꯟ ꯑꯣꯏꯅ ꯅꯪꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜ, ꯀꯥꯔꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯅꯪꯒꯤ ꯕꯤꯔꯌꯥꯅꯤ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯄꯤꯒꯗꯕꯅꯤ. ꯃꯅꯤꯊꯣꯏꯕꯕꯨ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯖꯦꯜꯗ ꯊꯝꯈꯤꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ. ꯑꯗꯨꯗꯒꯤ ꯊꯣꯏꯕꯒꯤ ꯕꯤꯔꯌꯥꯅꯤ ꯍꯣꯇꯦꯜ ꯑꯗꯨ ꯃꯌꯥꯝꯅ ꯄꯥꯝꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯅꯔꯝꯃꯤ. ꯍꯥꯟꯅꯒꯨꯝꯅ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜꯗ ꯃꯤ ꯂꯣꯏꯅ ꯆꯪꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯝꯃꯤ.